ꯆꯨꯔꯆꯥꯟꯄꯨꯔꯗ PM ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯁꯦꯝ ꯁꯥꯕꯁꯤꯡ ꯃꯤꯌꯥꯝꯅ ꯃꯩ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯥꯁꯤꯒꯤ ꯇꯔꯥꯍꯨꯝꯗꯣꯏꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯥꯛꯀꯗꯕ ꯑꯁꯤꯒꯤ ꯂꯝꯕꯤꯗ ꯄꯥꯏꯈꯠꯂꯤꯕ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛꯁꯤꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯤꯌꯥꯝꯅ ꯃꯩ ꯊꯥꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯝꯕꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯨꯀꯤꯖꯣ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯟꯗꯛ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤꯖꯣ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞꯁꯤꯡꯒ ꯃꯈꯥ ꯇꯥꯅ ꯁꯨ ꯑꯦꯛꯁꯇꯦꯟꯁꯟ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯑꯗꯨꯗ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯣꯡꯒꯥꯎꯅꯔꯒ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯂꯒ ꯇꯧꯈꯤꯕꯅꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯀꯨꯀꯤꯖꯣꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯃꯐꯝ ꯑꯣꯏꯔꯤꯕ ꯋꯥꯜ ꯑꯣꯐ ꯔꯤꯃꯦꯝꯕꯔꯦꯟꯁ ꯂꯧꯊꯣꯛꯈꯤꯕ ꯑꯃꯁꯨꯡ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤ 34ꯒꯤ ꯒꯕꯔꯟꯃꯦꯟꯠꯅ ꯄꯤꯐꯝ ꯊꯣꯛꯄ ꯀꯝꯄꯦꯟꯁꯦꯁꯟ ꯑꯃꯠꯇ ꯄꯤꯗꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕ ꯌꯥꯎꯅꯔꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ngarang Churchanpurda pangthokpa mifam amada PM gi lakpagi mifam asida saruk yabasingda nominee gi khusumal pigani haina lauthorakpadagi mifam aduda khoisaunaraba miyamna irang adu horakibani hairi khoisaunaraba miyam aduna mifam phampham adu thadoktuna Prime Minister Narendra Modi na Churchanpurda pangthokadaba miyam gi mifam adu saruk yanabagi lakadaba lambi thingjinbagi khongjang adu jangsilakibani hairi Prime Minister na miyam gi mifam pangthokpham tamna lakadaba Pearson Mon Neulamka gi bi Filen amasung Bongmol khulgi area da ngarang numidang pungtal makarum tabada masing yamlaba miyam thoraktuna lambida Manipur government amadi district administration na paithaliba sem sabagi thabaksing thugaiba amasung mai thadoktuna lambi thingbugi khongjang adu sangsankibani hairi thawdo adugi pau phangbadagi district police na miyam adu control tawnaba honakhi adubu ngamdabadagi central force ki mateng phawba lawduna Kuki gi khoisaunaraba miyam adu ngarang numidang athengba phawba laksinaba honakhi hairi Assam the sit and protest to Gaina Honorable Manipur dagi Kuki pastor ama police na phajinkhre Thado Students Association Sinduna Assam ge Sasaldana Beno Guwahati da kumi hathina hato pikraba Nekham Zomhau misigi justice puthu uhaidun protest tawbada Manipur dagi Kuki pastor Angam Hauke na Thugaina Honorable dagi police na phajinkhre haidi Amarom da thasigi tarahumda da Prime Minister Manipur da lakpaga lunana Kangla manungda miyam ki meeting da wangang ki tawriba sigi yenglaga nomit asida traffic ki ahongba laigane asigi damak Manipur traffic police na sumarwai Kangla gi akoibada akanba traffic management ki thabak sing lokhatpa haukhre Prime Minister na miyam da wangang ki tawriba sigi yenglaga Kangla gi kha thangba gate asi BVIP khakta gi sangpham oigane awang thangba gate na VIP sing vehicle pass by officers sing gi sangpham oigane Kangla gi numsuk thangba gate na khongna lakpa miyoi sing gi sangpham oigane haire Numidasigi oina Thobalomdagi lakpa makhal khudengi gari sing singjamai thonglalaga kongba lambida chatkani mayai lambi amasung wangthai area dagi lakpa gari sing minu thongda passenger sing tharga hapta kangjaibungda parking oigane sekmai dagi lakpa gari sing thamaiban phawraga laklaga Imphal hotel da passenger sing tharga NCC ground natraga Khumal lampakta park tawgani tidim lambida lakpa gari sing waheng lekai romda chatkani BVIP lakadaba minute 10 gi mamangdagi airport tagi Kangla phawbagi lambi makhal amatagi gari chatpa thingani adubu emergency gi oinadi athingba leiroi haire traffic ki officer singna maroina Kangla da BVIP leiringai matam khakta miyam gi sathok chasin asida athingba thamgadabane traffic police local level thaba asida miyam su mateng pinaba SP traffic na miyam da appeal torakle amarom da Churchanpur gi oina su district administration na advisory thoktuna BVIP leiringai manung da tawgadaba amadi tawredaba singkhagan khrei loinana Prime Minister na wangang kadoriba sida saruk yakadaba miyam na maikhet chatin rumal phi maset athobo posak na singba amata paidanaba loinaraktana khangan khrei nakal amarom da Zomi Students Federation na thadrok posterol amada Prime Minister lakadaba si yenglaga thasigi tarani thoi masung tarawundu district sigi mahailoi sangsing thonglon gani hairi Pungyada BJP ki members sing paktak nana resign tawkhre hairi nakal amarom da BJP ki Pungyar mandal ki members sing resign tawba laite haina simre hoping sang na phongdorakre thasigi tarahumdoi da Prime Minister Narendra Modi Manipur da lakadoriba sigi akanba sem saringai serakta BJP Pungyar mandal gi maroiba lusengba singyauna paktak nana party ki primary membership tagi ngarang resign tawkhre hairi Prime Minister Narendra Modi thasigi tarahumdoi da Manipur da lakadoriba sigi BJP Manipur Pradesh na akanba sem sabagi thabak lokhalingai sera asida Manipur da BJP gi yamna chawba laibang thiba thawdo ama oina party sigi Pungyar mandal gi maroiba lusengba singyauna paktak nana office bearer sing primary membership tagi resign tawkhre 43 Pungyar BJP mandal amadi masigi affiliate morcha singgi
membership punna party ki primary membership tagi resign tawkhibani BJP dagi tokpagi khongthang adu mandal asigi lusungba oriba BJP Manipur Pradesh ki special invitee ngason mariram sangna lusunguna senior active member sing amadi primary member punama party dagi tokhibani hari phungyar BJP mandal tokraba member sing ki manungda mahila morcha ki president yubo morcha ki president kisan morcha ki president ST morcha ki executive amasung both 53 ki president sing yauri hari joint statement amada maroina party sigi internal function singda penadabadagi party dagi punna resign tawnabagi phirep adu lawrakhibani hari karigamba party ki thabak thoram sing amagi thabak lokhalakpada grassroots ta leiriba lusing busing thawoidaba amadi wa tanabada yahandaba kali sukhandaba maong amada satharakpana pendaba kaya lakhibani hari parties ta thajaba amadi masigi ideology bu matam pumbada ikai khumnaduna lakle adu hauze party manungda tarokliba thabak thoram kaya asidi peninga oide community asigi miyamgi amadi Manipur gi yaifanabagi dama thabak tawba haibasi aikhogi asep phirepni haidi BJP phungyan mandal gi members sing paktatna party dagi resign tarokibasina singi district sing da BJP mapangal asuki matik hantaragani haidi phungyar BJP mandal gi members sing paktatna party dagi primary membership dagi resign tawbagi wafamadu BJP Manipur Pradesh ki special invitee ngasoni ramsang phungyar BJP mandal gi president yungam kaising general secretary Aron Ramsang ST morsa gi president Tamri Awongsi phungyar mandal gi vice president Taro Singh Jojo mahila morcha gi president Ringamla Khamrang yuba morcha gi president Jingromri Singsan kisan morcha gi president KS Lakisan general secretary Mahangam Mungkhum BJP phungyar mandal gi secretary Ramayon Ningsen vice president Nasan Hungyo ST morcha gi president Jim Akhang amasung vice president Risum House Sirona punna kuyek piduna thadorpa cherola mada khanghalakpane amoramda phungyar BJP mandal gi member ni haijaba mioi kharana kuyek piduna mandal asigi amadi morcha sigi member kudimang BJP degi tokle haina phongdorki badu miyambu lan lamjing bane phungyar BJP mandal amade morcha sigi member sing lengdan laidi haina BJP Manipur Pradesh ki vice president oriba Awung Simre hoping sana phongdorkle phungyar kendra da BJP ki merep su oikiba Simre hoping sana thadorpo cherol amada resign tawre hana thadorkiba cherol adu miyamla samam naba pokhan batana dana BJP ki mixat thia naba masagi kana naba yengbo mioi kharagi thorangni cherol adu da khuyek piriba mioi singa do kumja 2022 da pangthokkiba state assembly election da anti party oiba thabak thorom kya sathakiba mioi ngaktane asonmi ransang haiba mioi si BJP ki mirep ama oinaba honakkiba amade party ki warep na BJP ki mirep ama oiba yahan kidaba misagnei mekhala da BJP ki official candidate ta sawatpagi mahut makhoina atopa rival da sawat khibadagi mikhal da BJP na mai pakpa ngamkidabane anti party oiba thabak sing tawbagi damang haiba mioi sing asigi mathakta disciplinary action lokhatpina bakumja 2022 की मार्च तरातरेता BJP Manipur Pradesh की president da petition amasu thakiba laikhrabani haidi PM की मणिपुर खोंगचत प्रॉब्लम निंगथीन खांगलाबा मतुंगदा सोल्यूशन पुरकनबा लाकपो ओइगनी हाइना MLA अरुण कुमार ना फोंदोखरे प्राइम मिनिस्टर की मणिपुर खोंगचत असे प्रॉब्लम निंगथीन नैनादुना खांगलाबा मतुंग सोल्यूशन अमा पुरके हाइबगी पांतमदा लाकपो ओइगनी हाइना वांखै केंद्र की MLA थांगजम अरुण कुमार ना फोंदोखरे वाफम असे सरगम की 39 सुबा मपोक कुमोन थौरंग मरी लेना फोंदोखिबने मणिपुर प्रेस क्लब ता पांगथोखिबा थौरम अदुदा आर्ट एंड कल्चर के रिटायर्ड कमिश्नर मोंगजम जोय सोशल साइंटिस्ट डॉक्टर Danbil Raisam ISTB network ki president Netanthem Tombi amadi sargam ki president M Dananjoy na thorong ki maroiba mithonglen sing oina sarugya khibaga loinana lamdam asigi masak naiba mioi sing artist sing amadi art and culture bu pamjaba mioi kiana sarugya khe thauram aduga mari lenana MLA Arun Kumar na makha tana hai sargam ase art and culture gi lamda thabak toraklaba institute amane sargam na lamdam asigi phawruba sesak pakya yauna ben party kya puthokre institute asna art and culture gi dama honariba kya se lamdam asigi oina sauthok saningai ne makha tana so art and culture gi lamda hena saukhatba manglom da changsilakani haibagi thajaba lei art and culture saukhatna honariba sigumna institute ase miyamna sogatun thui haike thauram aduga mari lenana permission hangbo wahangi pakhom piraduna MLA na hai Manipur ki sahi ani helaba irang asigi matangda Prime Minister Modi na wa amata ngang khitaba duda miyamna phawkiba pendaba duga sapmanna mongonda suphawi adubu thenglaba su thengla Prime Minister na Manipur da lakani hairaba se samsamna lakpadi oiroi Manipur ki problem ning thinna naina duna khanglaba matungda solution ama porake haba ki pandam da lakho oigane lamdam asida tangto leitaba porakpa natraga poraktaba haibase
Prime Minister na Phongdok Lamba Wapam Gimakapole, Hanadagi Center Leaders in the Kutanga Prime Minister Taksenduna Lakleba Manipur Apunbagi Saktam Kahandanaba, Irangasi the victim or Helebasing Amade IDP Singi, rehabilitation Taunaba Wapam Sing Homba Mata Laitana PM the Kahangane, Loina Prime Minister the Pukatka Wapam Ayamba, Saruk BJP MLA Sing Kanadi Hadi. Maitei sing pre movement jahanba lanjana riba sing mayam da hanjal hanba so agreement handok pa haba wakat sing Prime Minister na thabak to onthok lamna ba governor amadi BJP da memorandum phajinkhre National Highway sing da maitei sing pre movement jahanlo relic kem ta leiriba lanjana riba sing masa masa gi mayam da hanjal halo amadi handak ta India government gi tawna ke ba KNO amadi UPF ki su handu haba wakat sing Prime Minister Narendra Modi gi Manipur khongsat asida thaba oina onthok halamna ba ngarang sek mai kan ba nupi lup ima gi maira amadi People's Progressive Alliance Manipur na governor amadi BJP ki Manipur Pradesh ki president the memorandum phajinkhre Segmai kan banupi lup ima gi maira amadi People's Progressive Alliance Manipur ki mihut taruk na saba kangbu amana governor amadi BJP ki president the memorandum phajinba lakpagi khongsat aduga mari lenana ima gi maira ki president ti Esujata na hai Manipur da hau ki ba komja 2023 ki May 3 da gi hauduna asi phawa chatharakli balana sina Manam oiraga maitai phuruki miyosing National Highway sing da maning tamna sathoba sin tawba ngamdana laklaba si athoba matamda pre movement jahangata bane loinana lana sigi saitheng nanglaba mayum makai maina tumna thadokraba miyo kiana relic camp sing da sangjapam lauduna wana khanglaba se makoi gi ponapam khul sing da hanjil hannaba India ki Prime Minister na ayaba ama piramgada bane amadi Kuki lal holuk KNO amadi UPF ka India government ka wari sanaraba matungda thasigi marida nauhauna na suspension of operation su extend torokliba si yaning da phongdok laduna Prime Minister ki khongsat asida su agreement su khudakta handokna ba ayaba pibiramgada bane mahana makha taraduna wakat singa si thabak to onthokna ba lup ahum asina punduna sekmai da khongjang kya changsenduna lakle sekmai da changsilba khongjang asiga thana numit taret ne sukhre haibaga loinana India ki Prime Minister Manipur sahi ani helaba irang asugi matangda waphamon ta phongdoktana laklaga handak Manipur da lakane habse angaku phawi Prime Minister ki Manipur khongsat simaroina Assam amadi Mizoram da nauna paikhat kadaba project kya yengsenba lakpada sangda yataba amagum Manipur da lakadoriba sida Prime Minister ga miyam ga hakthengna unaduna wari sanana bagi Kudong Saba Pangloy the Banawaka Singa Simahana Tabakto on Tok Nava Governor Amadi BJP Manipur Pradesh Kotang the memorandum on a Pisin Bani Haike Memorandum Singadu Governor Ki Oina Raj Baban Ki Reception the Pisalam Ki Lonana BJP Ki Oina Vice President Nimbaski Kotang the Pisin Ki Haide Popi Thaba Thingbagi Akan the Tabak Lokot number Forest Ki officials sing that Langak no direction P. Manipur government official notification number talk to the Manipur the Popi Thaba Thing Naba Akan the Tabak sing Lokot number Forest Department Ki officials sing the direction P. Mahusana Popi Mahayas September the April Power Manong the Lokana Masigi Mahana Popi Pambi sing Manhanaba Langak Maike the official notification do talk ibane asking in Panda Friendship Conservator of Forest Anurag Bas by the talk notification aduna Popi Pambi Thaba Madi Taramba Singh Yanthatuna Manhanabagi Akan the Tabak sing Lokot number Territorial Divisional Forest Officer DFO Singda Magi Jurisdiction da Akan Batabak Sing Lokot Nabakangan Kibane Kunai Amabo Maham Tahan Batanatana Ecology the Satina Akaiba Pidakleba Popi Pambi Thaba Madi Mahi Lokpagi Tabak Sing Singi Mapam Singda Anti-Social Elements Sing Satabra Haiba Kubna Senanaba DFO Sing the Direction Adu P Kibane Forest Land the Popi Pambi Thaba Habsi NDPS Act 1985 Deben Adinium 1980 Amasung Indian Forest Act 1927 a PDB provision sing violate tawbani haina supallei DFO sing of local police ko kusamnaraga drone surveillance tawna ba amadi staff sing deploy tawduna sang naina patrolling satuna yengsen ba sukhang hale loinana karigumba Popi Pambi sing tharamba thengnarabadi district administration police narcotics and affairs of border nap amasung paramilitary gi matenga loinana khudakta yangthatuna manghannabasu order aduna direction piri ningsingba yabade hana gi minister nongthombam birena ex thadorpa post amada Manipur gi singi umang sing kok thoktuna Popi Pambi Thaduna state as a drug chemical ama oirakle haba khanglakpaga BJP na lusing bolenga na drug saba drug lalon ba ama de Popi Thaba thingna ba war on drug campaign sa thaduna masibu thingna ba akan ba thabak lokhalakpaga loinana chana ba meyo sing phagat ba horake umang kok toktuna tharamba yamna ba Popi
popi pambising yanthatuna mangankhe campaign asina nisagi mayakta miyamda paksana awareness pibada natana drug kamari lenaba miyosingda akiba amadi mipaiba pokhankhe laibak thibadi kumja 2023 gi May 3 gi thawdo he thorakpadagi war on drugs campaign ki thabak lepkhibadagi ngasi khudong jaba lauraga singgi tongan tongan mafamsingda amuhana paksana popi pambi thabagi thabak satharakle kangpokpi amasung okhul district ki tainaba mafamsinggi umangsing maroina salengbung singphai sangkai amasung yolengdagi handak inaw nawna phangba photograph singda hairiba mafamsing asida paksana popi thare haba khangba ngamlei pheba masida khudakta popi thabagi thabak sing thingnaba akanba thabak lokhatpa mathau tai mari lenaba authority singna sumasibu thingnaba asetpa khongpham amaga loinana honabiu national media na so ground survey tawduna Manipur karamba phibamda hojik leiri haba malemgi miyamda khanghanba chumme oiraglaba se mafam sinba thungna sandorak tringai maru phukna manghanba mathau tai adubu masi mayok ngaba haibase Manipur khaktana ngamloi India lengakin na samukta Bharat haba pandam ase phangba ngamnaba ekoi puna lanthengmenaba mathau tai haina so hanagi se minister nongthomba birena phongdokhibane Bihar Mikhal ke mangwainana RJD gi lusingba ama kaptuna halam lahare sahi asigi November thada pangthok naba thorang tawriba Bihar ki assembly Mikhal naksalakpaga loinana political party singna Mikhal gi damak sem sanaringai Rashtriya Janata Dal RJD gi Bihar gi lusingba Rajkumar Rai bu masak maming khangdaba miyoi anina Bihar gi konung Patna da kaptuna halam lahare thawdo adu ngarang numidang Patna gi Chitragupta da leiba Munasak area da thokibane Rajkumar Rai ase Raghupur asidagi mirep oina Mikhal ase thengnanaba sem sareba misa amani hairi police na phongdorokibada Rajkumar Rai bu halamba masak khangdaba miyoi ani adu thihumbagi thabak sathare mihar ase lamgi oiba chaye naba amaga mari lenana chathakiba thawong oigani singlori Rajkumar Rai ase lamga mari lenaba business tawba misa amani haiki thawdok thokpa manaktagi phangba CCTV ki footage da masak khangdaba miyoi ani adu sen khi adubu hauju phawbugi oinadi kanano haiba khangba ngamdre hairi